December kun fauba famgadaba Manipur State Assembly gi ningtham mifam ngasidagi haukhre lengak sembada yauriba MLA 18 na mifam asida yaubagi mahutta Hotel Classic ta camp tawduna leiri amasung Supreme Court na Citizenship Amendment Act 2019 gi mayokta tharakiba petition homfu case chathanana ba laukathibaga loinana act asi chatna hannabagi matangda paukhum piraknana ba center da khangankhre Mayam Bukrum Jari Dom Ning Biri Bisi Impact News ni ay Pinky Okram na hujik pung jasi fau bagi moriba pausing Mayam da Pizari. Sitting ahum laigadaba Manipur State Assembly gining tham mifam ngasi haukre adu bulengak sembada yauriba MLA 18 Assembly mifam yaukidre. December kun fau bafam gadaba mifam masida MLA 18 na hujik Manipur lengak ki cabinet minister ani natraga ahum logthok nanaba demand da ngarang dagi hauduna North AOC da laiba Hotel Classic ta camp tawduna lairi Oirakliba fibam asida Chief Minister Nongthombam Biren masamak ngarang numidang pung tararom tabada hotel da asida chattuna MLA singe pukning themjalladuna assembly mifam yawnana ba wafam thamkhibani adubu MLA singna pamliba wafam thabakta onthok tabadagi mayokta hojik fawba assembly hall da chattana classic hotel da camp tawduna lairi nakalamarom da Chief Minister Birena Luching balengak asida yauriba cabinet minister kharana thabak tawbada MLA singa wa tanadana tawning bata tawbana maram oiraga minister sindokna naba firep lawbani haina MLA kharana fongdorok palai khrabani Manipur Pollution Control Board ki chairman oriba MLA El Radha Kishore na Bisnupur district ki manung chana lairiba kaino khungangbu model village amagi thakta pukhatna na bahonari haina fongdokre kaino bazar da development committee na sinduna kaino gram panchayat ta thadarakpa MJ Narega fund gi makhada lupa koti ama makhairom changna anauba kaithel ama sanana ba urep uyung tambagi thauramda wafam asi fongdokhibani urep uyung tambagi thauram aduda kaithel aduna konba mafam singda tari ba chinggilu chingba sing yauna mafam adugi miyamna saruk yakhi प्रजा का सरकार से अमक खतनी है जिंगा सिफाव दा कनाम तो न खंग दिए कोई न सिफाव दा प्रसा दी सुन तो बा इनकम दी लाता बा पैसा दी लाता बा आई दे क्या कोई हिंदोरी मदुन आई खोसे थबक सुसी नोमसी कथे लिंग दबा यादे थाव अच्छा थाव बतल लम सुले तबा थुम की जिम सुले तबा कोई ना करा हिंदोरी गे बा लानगने कोई जी खंदबा मतम यावरे कोई थबक सुसी थबक सुने बगी लंबी कोई याचगे सम राधा किशोर तिनरगा प्रधान तिनरगा अदगी जिला परिषद तिनरगा पैसा सारगा खगा मोदी पिरकपतुने हिंगने दि खलुनो अखोइसु बिरेन तिनबो वारे दिल्ली तिनबो वारे मरम दि अखोइसु मोय गायबा नोइनसु कोइ गायबा सिनदि साखो थरांग नते सिदि पैसा मुन्नबा फ्रिखोम हुंनबगी थबंगने CRPF की Civic Action Program की मखादा मंत्री पुखरी दलैबा CRPF की होमफु मापन सुबह बटालियन हैंगांग अवांग लेकाई द साबा बस्ट ऑटो वेटिंग सेट अमंगसी बटालियन असिगी कमांडेंट ओमकार नाथना संगाख्रे संगाबगी थौरमदुदा मंत्री पुखरी दलैबा CRPF की होमफु मापन सुबह बटालियन न हैंगांग अवांग लेकाई दलैबा मार्जिंग स्पोर्टिंग क्लब का खुसम नदुना सिनखिबनी Matang swais the break lawjage break ki matungda Supreme Court na Citizenship Amendment Act 2019 gi mayokta tharakhiba petition homfu case chathanana ba lawkhat khibagi paw amadi Manipur amasung malem gi tongan tongan ba I paw sing puduna lakjage Impact News pum eng ta duna leibiu mayam ba mukana taram na okchari bulletin asigi makhata ba paw myam de pizari Supreme Court of India na Citizenship Amendment Act 2019 ki mayokta tharakhiba petition case chathanana ba lawkhat khibaga loinana act asi chana hanna bagi matangda paukhum piraknana ba center da khangan khri India ki oina khwaidagi awang bathaki court asina act asigi mathakta tharakhiba petition homfu court asida khanana ba ngasi lawkhat ki Chief Justice SA Borena luchingba Justice ahum gi bench amana CAA gi matangda makhoi gi oiba paukhum English ngani ga supna kungi January thagi ani suba chayol faubada paukhum pinana ba khangan khri loinana hearing asina January kungani thoida pangthoklagani nakal amaromda court asina tharakhiba petition sing Khananaba lawkhat khrabasu act asi chana hananabagi matangda center na lawkhalakadaba khongthangdadi athingba pikhidre Lakliba chahi English ngani ga supna kunda pangthokadoriba annual examination singi debt seat Central Board of Secondary Education CBSE na lawthokre
हौजिक चथरिबा सेशन 2019-20 की एनुअल एग्जामिनेशन फेब्रुआरी की 15 दगी हौरगनी हाइरी Secondary level की board exam animak CBSE na lauduna pangthokadoribani Central Board of Secondary Education CBSE na thokiba announcement adugi matung inna class 10 board exam 2020 की February 15 dagi hauraga March kunda loisingani hairi loine na class 12 की na 2020 की February 15 dagi na March kuntra fauba chatnagani hairi CBSE की mahairoi singna board examination की date set CBSE board की official website www.cbse.nic.in da changlaga khanglaba yagani hairi ngase nungthil laibak asigi konung New Delhi da Union Finance Minister Nirmala Sitharaman na luchingduna Goods and Services Tax GST Council gi mifam pangthoklagani panbayaba amana mifam asigi mangoinana Laibak asigi state sing amadi union territory singidamakta center na lupa koti lising kuntra mangaga chani marfutara nipan GST compensation kaithakhiba laikhrabani mamang tha November gi oina GST revenue punna lupa crore lakh ama lising ohumga chamri marfutara ni thoi khonggot pangam ki hairi hauji sana bagi pau Hauji chathariba Hero I League ki match tangarang Aizol FC amadi Chennai City anina panjil amamam chanaduna draw chatkre Aizol gi Rajiv Gandhi Stadium da sanakhiba match aduda Aizol FC ki panjil adu William Lainun Felana match ki mapan suba minute ta chankhibani aduga Chennai City ki panjil aduna Roberto Eslavana match ki nifumato suba minute ta chankhibani league asigi table da East Bengal na Hauzik point nipan phangduna अहानबा पोजीशन दा लेरी मोहन बगन अमदी मिनरबा पंजाब ना पॉइंट तरे तरे फंगनदुना अनीसुबा अमदी अहुमसुबा पोजीशन दा लेरी Mumbai da hauzik chathariba 3 Nation Under 17 Women Football Tournament ta India final changkhre ngarang Mumbai da sanakhiba Robin round game da yumbu India na Thailand bu panjil amasino da maithiba pikhibani tournament asigi final da India amadi Sweden anina hayeng lamba tawnaragani aroibada bulletin asigi headlines amuka hana miyam ta thamjari December kun fauba fam gadaba Manipur State Assembly gi ningtham mifam ngasi haukhre lengak sembada yauriba MLA 18 na mifam asida yaubagi mahutta hotel classic da camp tawduna leiri Amasung Supreme Court na Citizenship Amendment Act 2019 gi mayok da tharakiba petition hompu ke chathanana balaukhatibaga loinana act asi chatna hannabagi matangda paukhum piraknana ba center da khangan khre